Akasbani Imphal Nayani Devi na pau pajari ahanbada maru oiba pau Mukhyamantri Nongthombam Biren Singna ngasi Raija asida 5G network hudokre Mukhyamantri Nongthombam Biren Singna hai Raija asigi lomi singi honaba kanba pothok sing yonbagi khudong chaba phanghalaba matamda leibak asigi manungda Manipurna lawu singui lamda mangjil thaba Raija ma oiba ngamgani Bihar ki saran amasung Siwan jila singda hujen bayu thaklubadagi mioi kaya sikhibagi thaudok thijanabagi dama NHRC gi mihut kangbu ngarang mafam aduda thungkhre amasung Laiba kaya da COVID positive oibi chang hengalakliba si yenglaga kendrana Raija amasung Union Territory singda positive oiba sample sing genome sequencing gi thabak hengatnaba pawtak pikre Mukhyamantri Nongthombam Biren Singna ngasi Raija sida 5G network hudokre Imphal gi Mukhyamantri gi secretariat laiba cabinet holda Raija gi information technology bibang asinduna pangthokpa thoram amada Mukhyamantri Nongthombam Biren Singna soft launch of 5G in Manipur hudokhibani Mukhyamantri na hai North East Telecom Circles na konba mafam singi manungda Manipurda ahanba 5G network hudokpa sida nungaiba poi ngasi 5G network hudokliba asina mobile season nariba singda tongan balam sing lawu singu siksha haksel transport traffic management smart city IoT gi tongan ba application singda su kanaba piragani masiga loinana Raija asigi miyamgi punchi mahing amasung thabak phanganbada su chauna kanaba piragani ngasigi thoramduda Raija gi chief secretary amasung atai official singju saruk yaki Raija gi information technology bibhagna bharti hexacon MS Airtel ga kusamna duna Raija asida 5G network hudokpani Numin ini Chathagadaba Sustainable Agriculture and Organic Farming lawu singubade seasonariba chemical singna hakjangda soonba haibasgi matangda jati thake seminar kam workshop ngasi Manipur University gi court holda hudokre Manipur University gi Economics Vibhag amasung All Manipur Progressive Farmers Association anina punna jinba workshop asigi hudokpagi thoromda Mukhyamantri Nongthombam Biren Singna hai Raija asigi lomi singi honaba kanba lomi singna puthokliba pothok sing yonbagi khudong chaba phagat hanba cold storage sabana chingba sarkarna paikhaliba tabak sing asi ningthina thabakta ontoklaba matamda leibak asigi manungda Manipurna lawu singbugi lamda mangjil thaba Raija ma oiba ngamgani target thamlo to draga di mai paw hana organic ki area kairamisi 2016 da 5000 hectare kadane but after 5 years hectares covered was 37,900 200 times center ki approve to yare production kya hai kali thumi equipment good le potential ekoi farmers singi photokamba talent hard working government officers singi le mo ki capability marketing sipuna se combine production putholo ko as well as marketing Manipur India ni manu the top tabu mo Thaurambaduda lawu singu mantri thongambi swajit saruk yaki Bharat na presidency oiduna pangthokadawri G20 miphamgi sem sariba singi matangda Mukhyamantri Nongthombam Biren sabapati oiduna ngarang Mukhyamantri gi secretariat miphamma ma pangthokre mifam aduda Rashtrapati Draupadi Murmuna Raija sida lakadawri dugi matangda su wafam kaya khanakhi G20 mifam Raija sini yumbu oiduna pangthokadawri sida malemgi leibak singda Raija sigi leijariba machak mathum sing uthokpa ngamnaba honagani mifam aduda Mantri Singh, Chief Secretary, DGP, amasung makok thongbo official Singh saruk yaki. Tabiriba pawasi Akasbani Imphal dagini. Bihar ki saran amasung Siwan jila singda hujen bayu thaklubadagi mioi kaya sikhibagi thodok thijinabagi dama Rajiv Jaina Luchingpa National Human Rights Commission NHRC gi mihut kangbu ngarang mafam aduda thungkhre kangbu aduna hospital da chatuna akupo warol hangki
ꯃꯈꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯀꯃꯤꯁꯟꯅ ꯍꯥꯏꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯑꯣꯏꯕꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯕ ꯉꯥꯛꯇꯅꯤ꯫ NHRCꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯌꯦꯡꯕꯗ ꯁꯔꯀꯥꯔꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ NHRCꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯔꯥꯏꯖ꯭ꯌ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯣꯠꯌꯥꯟ ꯇꯧꯕ ꯌꯨ ꯁꯨꯡꯐꯝꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯁꯨ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯤꯍꯥꯔꯒꯤ DGP ꯑꯃꯁꯨꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗꯒꯤ ꯑꯀꯨꯞꯄ ꯔꯤꯄꯣꯔꯠ ꯄꯤꯔꯛꯅꯕ NHRCꯅ ꯍꯥꯟꯅꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯍꯨ ꯆꯦꯟꯕ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 38 ꯁꯨꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 63ꯇꯤ ꯁꯔꯟ ꯖꯤꯂꯥꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 15ꯅ ꯃꯤꯠ ꯎꯗ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯤꯑꯣꯏ 18 ꯂꯣꯝ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ 10 ꯑꯃꯗꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥ, ꯖꯄꯥꯟ, ꯑꯃꯦꯔꯤꯀꯥ, ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯕ꯭ꯔꯥꯖꯤꯜꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯀꯦꯟꯗ꯭ꯔꯅ ꯔꯥꯏꯖ꯭ꯌ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯁꯦꯝꯄꯜꯁꯤꯡ ꯖꯤꯅꯣꯝ ꯁꯤꯀ꯭ꯋꯦꯟꯁꯤꯡꯒꯤ ꯊꯕꯛ ꯍꯦꯟꯒꯠꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔꯒꯤ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯚꯨꯁꯟꯅ ꯔꯥꯏꯖ꯭ꯌ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯃꯁꯨꯡ ꯍꯛꯁꯦꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯏꯕ ꯆꯤꯊꯤ ꯑꯃꯗ ꯍꯥꯏ ꯊꯧꯔꯥꯡ ꯑꯁꯤꯅ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠꯁꯤꯡ ꯃꯇꯝ ꯆꯥꯅ ꯈꯪꯗꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯧꯔꯥꯡ ꯑꯁꯤꯅ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯇꯉꯥꯏꯐꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯍꯧꯕꯗꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ಶ್ರೀ ರಾಜೇಶ್ ಭೂಷಣ್ನ ꯍꯥꯏ ꯄꯣꯖꯤꯇꯤꯚ ꯀꯦꯁꯁꯤꯡꯒꯤ ꯁꯦꯝꯄꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖꯤꯅꯣꯝ ꯁꯤꯀ꯭ꯋꯦꯟꯁꯤꯡ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯗ ꯊꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏ ꯇꯦꯁꯇꯤꯡ, ꯇ꯭ꯔꯦꯀꯤꯡ, ꯇ꯭ꯔꯤटिꯡ, ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯑꯃꯁꯨꯡ ꯀꯣꯚꯤꯗꯀꯤ ꯅꯤꯌꯝ ꯉꯥꯛꯅ ꯆꯠꯄ ꯍꯥꯏꯕ ꯚꯥꯔꯠꯀꯤ ꯊꯧꯁꯤꯜ ꯑꯁꯤꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯉꯥꯛꯊꯣꯛꯄ ꯉꯝꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯅ ꯃꯤꯌꯥꯝꯒꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯆꯥꯎꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯆꯌꯣꯜ ꯑꯃꯗ ꯃꯤꯑꯣꯏ 35,000 ꯍꯦꯟꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤ꯫ ꯚꯥꯔꯠꯅ ꯆꯌꯣꯜ ꯑꯃꯗ ꯃꯤꯑꯣꯏ 1,200 ꯍꯦꯟꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤ꯫ ꯑꯁꯥꯝꯒꯤ ꯔꯥꯖ꯭ꯌꯄꯥꯜ ꯄ꯭ꯔꯣꯐꯦꯁꯔ ꯖꯒꯗꯤꯁ ꯃꯨꯈꯤꯅ ꯉꯔꯥꯡ ꯃꯦꯘꯥꯂꯌꯒꯤ ꯔꯤꯚꯣꯏ ꯖꯤꯂꯥꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯁꯥꯏꯟꯁ ꯑꯦꯟড ꯇꯦꯛꯅꯣꯂꯣꯖꯤ ꯃꯦꯘꯥꯂꯌꯗ ꯅꯨꯃꯤꯠ 8 ꯆꯠꯊꯒꯗꯕ 48ꯁꯨꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯣꯁꯤꯑꯣꯂꯣꯖꯤꯀꯦꯜ ꯀꯟꯐꯔꯦꯟꯁ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯦꯖ ꯑꯃꯁꯨꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯒꯤ ꯁꯣꯁꯤꯑꯣꯂꯣꯖꯤꯁꯠ 1,200 ꯍꯦꯟꯕꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯊꯧꯔꯝꯗꯨꯗ ꯋꯥ ꯉꯥꯡꯕꯗ ꯔꯥꯖ꯭ꯌꯄꯥꯜꯅ ꯍꯥꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯒꯨꯟ ꯂꯩꯕ ꯁꯤꯛꯁꯥ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯊꯧꯔꯝꯗꯨꯗ ꯔꯥꯖ꯭ꯌꯄꯥꯜꯅ ꯖꯦꯟꯗꯔ, ꯂꯣ ꯑꯦꯟꯗ ꯁꯣꯁꯤꯌꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯏꯟ ꯏꯟꯗꯤꯌꯥ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯈꯤ꯫ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯅꯨꯄꯤꯁꯤꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯈꯨꯗꯛꯇꯒꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯐꯒꯥꯟ ꯏꯖꯨꯀꯦꯁꯟ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯛ ꯑꯃꯅ ꯍꯥꯏ ꯋꯥꯔꯦꯞ ꯑꯁꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯒꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕꯅꯤ ꯑꯃꯁꯨꯡ ꯍꯨꯀꯨꯝ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯆꯠꯅꯔꯒꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯁꯛꯇꯤ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯌꯦꯡꯗꯨꯅ ꯑꯥꯏꯟ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯃꯁꯨꯡ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯍꯛꯀꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯋꯥꯔꯦꯞꯀꯌꯥ ꯂꯧꯔꯛꯂꯤ꯫ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯨꯄꯤ ꯃꯆꯥ 1,000 ꯀꯌꯥꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯐꯝꯗꯨꯅ ꯑꯣꯖꯥ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯌꯥꯎꯅ ꯁꯤꯟꯐꯝ ꯀꯌꯥꯗ ꯆꯪꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯤ꯫ Economic Advisory Council to Prime Ministerna Institute for Competitiveness and Social Progress Imperative-na ngarang Rajya amasung Union Territory-singgi Social Progress Index Report phongkhre. Puducherry, Lakshadweep amasung Goa-na index hasida Best Performing State amasung Union Territory tare. Best Performing District-na Himachal Pradesh-ki Shimla amasung Solan amadi Mizoram-gi Aizol-ni. ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯃꯨꯈ꯭ꯌꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯅ ꯉꯁꯤ ꯔꯥꯖ꯭ꯌ ꯑꯁꯤꯗ 5G ꯅꯦꯠꯋꯥꯔꯛ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯨꯈ꯭ꯌꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯅ ꯍꯥꯏꯔꯤ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯄꯣꯠꯊꯣꯛꯁꯤꯡ ꯌꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯠꯍꯜꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯝꯗ ꯃꯥꯡꯖꯤꯜ ꯊꯥꯕ ꯔꯥꯖ꯭ꯌ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯕꯤꯍꯥꯔꯒꯤ ꯁꯔꯟ ꯑꯃꯁꯨꯡ ꯁꯤꯋꯥꯟ ꯖꯤꯂꯥꯁꯤꯡꯗ ꯍꯨ ꯆꯦꯟꯕ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ NHRCꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯉꯔꯥꯡ ꯃꯐꯝ ꯑꯗꯨꯗ
थुंख्रे अमसुंग लैबा कयादा कोविड पॉजिटिव ओइबेगी चांग हेनगलकलिबा सी येंगलगा केंद्रना राज्य अमसुंग यूनियन टेरिटोरी सिंगदा पॉजिटिव ओइबा सैंपल सिंग जीनोम सीक्वेंसिंग की थबक हेनगटनबा पाउताक पीख्रे पाउ लेजरे।